ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯇꯦꯟꯕ ꯑꯅꯤꯈꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯇꯝꯃꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯕꯣꯕꯣꯛꯈꯣꯏꯗ ꯆꯠꯀꯅꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯁꯦ ꯇꯦꯟꯊꯥꯗꯒꯤꯅꯤ꯫ ꯏꯃꯥꯒ ꯕꯕꯥꯒ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯅꯧꯄꯥ ꯑꯁꯤꯒ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯏꯆꯥ ꯑꯅꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯅꯤ"꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2-3 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯕꯕꯥꯒ ꯏꯃꯥꯒ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯏ, ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯁꯤꯠꯄ ꯃꯇꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒꯁꯤꯕꯨ ꯍꯜꯂꯛꯄ ꯃꯇꯝ ꯋꯥꯠꯂꯤꯕꯖꯥꯔꯥ, ꯃꯝꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯪ ꯕꯕꯥꯒ ꯑꯩꯒꯗꯤ ꯅꯈꯣꯏ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯍꯥꯏꯔꯦ꯫ ꯅꯪ ꯅꯧꯄꯥꯗꯣ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨ꯫ ꯆꯥꯛꯁꯨ ꯅꯪ ꯊꯣꯡꯕ ꯇꯜꯂꯒꯗꯤ ꯏꯃꯥꯍꯣꯏ ꯁꯤꯗꯒꯤ ꯄꯨꯕꯤꯔꯛꯑꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥ, ꯅꯈꯣꯏ ꯆꯥꯛ ꯆꯥꯗꯕꯤ ꯑꯗꯨꯝ ꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ "ꯅꯨꯡꯉꯥꯏꯔꯔꯣꯏ, ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯆꯥꯔꯒ ꯍꯜꯂꯣ ꯍꯥꯏꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯑꯗꯣ ꯏꯃꯥ, ꯌꯥꯝꯅꯗꯤ ꯊꯦꯡꯉꯛꯀꯅꯨ, ꯊꯨꯅ ꯍꯜꯂꯛꯑꯣ, ꯑꯗꯨꯒ ꯄꯨꯄꯨꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯀꯣꯛꯄꯗꯣ ꯑꯃ ꯄꯨꯔꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯆꯥꯛ ꯈꯔ ꯊꯣꯡꯉꯒ ꯏꯅꯥꯎꯅꯨꯄꯥꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯏꯃꯥ ꯕꯕꯥꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯗꯤ ꯇꯤꯚꯤ ꯌꯦꯡꯅ ꯌꯦꯡꯅ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯍꯜꯂꯛꯑꯝꯗ꯭ꯔꯤ꯫ ꯄꯨꯡꯁꯨ ꯌꯦꯡꯉꯨꯕꯗ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ, "ꯃꯥꯝꯇꯣꯟ, ꯏꯃꯥꯍꯣꯏ ꯆꯠꯈ꯭ꯔꯕ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯅ, "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯆꯠꯈꯤꯕ, ꯅꯈꯣꯏ ꯅꯗꯣꯝꯆꯥꯍꯣꯏꯒ ꯄꯨꯂꯞ ꯆꯠꯈꯤꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯕꯕꯥꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯣꯟꯗꯤ ꯁꯨꯡꯆꯠ ꯆꯠꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯑꯩꯁꯨ ꯇꯨꯝꯗꯕ ꯃꯈꯩ ꯏꯃꯥꯒ ꯕꯕꯥꯒ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯨꯝꯅ ꯊꯣꯡꯒꯥꯟꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯍꯣꯏꯒ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯇꯨꯅ, "ꯕꯕꯥ, ꯅꯣꯏ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩ ꯄꯥꯈꯠꯂꯅꯤ ꯍꯥꯏꯗꯨꯅ, "ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯆꯥꯊꯣꯏꯕꯤ, ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯄꯥꯒ ꯑꯩꯒ ꯅꯈꯣꯏ ꯅꯄꯨꯍꯣꯏꯗꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯗꯥꯏ ꯀꯥꯆꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯃꯐꯤ ꯁꯦꯠꯇꯕ ꯑꯉꯥꯡ ꯃꯆꯥ 6 ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯝꯕꯦꯟ ꯃꯌꯥꯏꯗ ꯃꯔꯤ ꯃꯔꯤ ꯊꯣꯔꯛꯈꯤ꯫ ꯅꯃꯥꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯄꯥꯗ ꯑꯉꯥꯡ ꯇꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯪ ꯕꯕꯥꯁꯨ ꯄꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯣ ꯊꯩꯗꯣꯛꯄꯗ ꯅꯄꯥꯒ ꯏꯕꯥꯅꯤ ꯄꯨꯂꯞ ꯆꯤꯡꯃꯥꯏ ꯑꯃꯗ ꯂꯨꯡꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯅꯄꯨꯍꯣꯏꯗꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯄꯨꯔꯛꯄ ꯍꯨꯏꯅꯥꯎ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯐꯝꯃꯒ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯟꯗꯣꯝꯆꯥꯍꯣꯏꯁꯨ ꯃꯅꯤꯡꯗ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨ ꯊꯦꯡꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯕꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯑꯗꯣ ꯏꯃꯥ, ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯝꯕꯦꯟ ꯂꯥꯟꯊꯣꯔꯛꯏꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯖꯥꯠꯅꯣ" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯏꯕꯦꯝꯃ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯁꯤꯕ ꯑꯐꯠꯇꯕ ꯊꯋꯥꯏꯒꯨꯝꯕꯅꯤ, ꯑꯉꯥꯡ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯃꯊꯕꯥꯛꯇꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ, ꯌꯥꯝꯅ ꯅꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯂꯩꯇꯦ ꯃꯅꯨꯡꯗꯗꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯏꯃꯥꯗꯣ ꯃꯥꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯛꯏ, ꯌꯥꯝꯅ ꯀꯤꯔꯦ, ꯊꯕꯥꯛꯁꯨ ꯆꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯕꯗ ꯐꯠꯃꯜꯂꯛꯇꯕꯗꯒꯤ ꯏꯃꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯏꯃꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯕ ꯑꯀꯤ ꯑꯈꯪ ꯑꯃꯗ ꯃꯤꯀꯨꯞ ꯈꯔ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤꯕ ꯌꯥꯎꯕ꯭ꯔꯥ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯏꯉꯛ ꯉꯛꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯥꯏꯕꯗꯨꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯗꯨꯅ, ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯔꯥ ꯂꯝꯕꯥ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯈꯔ ꯅꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯨꯔꯦ, ꯃꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ ꯊꯧꯗꯣꯛꯁꯤ꯫ ꯅꯈꯣꯏꯅ ꯈꯔ ꯉꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯔꯒꯗꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯂꯥꯏꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯥꯗꯣꯛꯑꯝꯃꯒꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯇꯥꯔꯣꯏ꯫ ꯐꯔꯦ, ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯒ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ" ꯍꯥꯏꯔꯛꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯏꯃꯥꯗꯣ ꯈꯔ ꯈꯔ ꯐꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯆꯐꯨ ꯃꯆꯥ ꯑꯃ ꯂꯥꯆꯔꯒ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ 7 ꯁꯦꯟꯖꯥ ꯀꯠꯆꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯅꯤꯖꯧ ꯍꯥꯏꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯗꯣꯛꯑꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯑꯒ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯀꯠꯅꯕ ꯍꯩ ꯔꯥ ꯉꯥ ꯆꯥꯛ ꯂꯩꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯏꯔꯥꯠ ꯊꯧꯅꯤꯖꯔꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯑꯩꯈꯣꯏ ꯇꯨꯝꯅꯕ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯁꯨ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯕꯕꯥꯒ ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯀꯅꯥꯅꯣꯃ ꯀꯞꯄꯛꯏ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯔꯛꯑꯒ ꯑꯩꯒꯤ ꯊꯕꯥꯛꯇ ꯆꯨꯔꯛꯏ꯫ ꯑꯩ ꯁꯥꯕꯅ ꯂꯣꯏꯔꯦ, ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯪꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯏꯃꯥꯗꯣ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯔꯨ ꯂꯨꯖꯔꯝꯃꯤ꯫ ꯕꯕꯥꯒ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯏꯃꯥꯒꯤ ꯃꯊꯕꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯐꯣꯡ ꯐꯣꯡ ꯁꯥꯗꯨꯅ ꯉꯛꯁꯪ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯀꯞꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯏꯕꯣꯛ ꯄꯨꯄꯨꯁꯨ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯏ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯈꯔ ꯋꯥꯕ ꯏꯃꯨꯡꯅꯤ꯫ ꯃꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕꯤꯔꯛꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯏꯃꯣꯏꯅꯨ ꯇꯣꯡꯕꯒꯨꯝꯅ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯄꯨꯂꯣꯟꯗ ꯂꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯃꯥꯏꯕꯤ ꯌꯦꯡꯕꯗꯁꯨ ꯃꯤꯒꯤ ꯄꯣꯁꯦꯝꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯕꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯖꯗꯨꯅ ꯊꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯥꯗꯣ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯁꯣꯔꯣꯛ ꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤꯖꯅ ꯆꯥꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯁꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅ ꯏꯃꯥꯒꯤ ꯐꯤ ꯁꯨꯕ, ꯏꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕꯤꯕ, ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ꯫ ꯃꯤꯅꯁꯨ ꯏꯃꯥꯕꯨ ꯐꯖꯅ ꯍꯥꯏꯅꯕꯤꯔꯝꯗꯦ꯫ ꯄꯩꯁꯥ ꯇꯣꯟꯕꯒꯤ ꯉꯥꯎꯁꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕ ꯀꯌꯥꯁꯦ ꯈꯪꯂꯛꯑꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯅ ꯃꯥꯏꯕꯤ ꯑꯃ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯨꯝ ꯑꯁꯤꯗ ꯂꯥꯏꯁꯪ ꯁꯥꯎ, ꯂꯥꯏꯒꯤ ꯁꯦꯕꯥ ꯐꯪꯍꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯒ ꯄꯨꯊꯣꯛꯈꯤꯕꯗꯒꯤ ꯏꯃꯥꯗꯣ ꯍꯥꯟꯅꯒꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯃꯥꯗꯣ ꯑꯃꯥꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯀꯥꯔꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯈꯤꯅꯤ ꯈꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 2무ꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 11-12 ꯇꯝꯅꯕꯒꯤꯗꯃꯛ ꯑꯩꯒ ꯑꯩꯈꯣꯏ ꯏꯆꯦꯒ ꯁ꯭ꯀꯨꯜ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯅꯕ ꯂꯥꯛꯈꯤ꯫ ꯍꯣꯁꯇꯦꯜ ꯑꯗꯨꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤ ꯄꯨꯂꯞꯅ 18ꯅꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯗꯣꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯁꯨ ꯍꯣꯜ ꯑꯣꯏꯅ ꯄꯨꯂꯞ ꯂꯩꯕꯅꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯉꯟꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯄꯨꯂꯞ ꯋꯥꯔꯗꯦꯟ ꯃꯦꯗꯥꯝ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯗ ꯑꯩꯅ ꯇꯨꯝꯂꯤꯕ ꯕꯦꯗꯇꯨꯒ ꯊꯪꯅꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯑꯇꯩ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯅꯨꯡꯁꯤꯠꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯉꯁꯤꯁꯦ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ ꯍꯥꯏꯗꯨꯅ ꯑꯩ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯤꯜꯂꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯇꯨꯝꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗꯒꯤ ꯊꯤꯜꯂꯛꯄꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯥꯎ ꯊꯤꯟꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯑꯩ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯇꯨꯝꯗꯕ ꯃꯈꯩ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯏꯆꯦꯗ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯅ ꯇꯝꯃꯝꯃꯤ꯫ ꯃꯥꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯈꯔꯗ ꯍꯪꯕꯗꯁꯨ ꯉꯔꯥꯡꯒꯤ ꯑꯀꯤꯕ ꯃꯈꯣꯜ ꯑꯗꯨ ꯃꯈꯣꯏꯁꯨ ꯈꯔ ꯑꯃꯗꯤ ꯇꯥꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯅꯥꯎ ꯊꯤꯟꯕꯁꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯇꯧꯔꯛꯈꯤ꯫ ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯒ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯄꯥꯟꯗ ꯀꯣꯏꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯧꯅꯔꯒ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯦꯗꯥꯝ ꯋꯥꯔꯗꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯅꯈꯣꯏ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤ꯫
aduga medamga wardenga di haipet su yengnarami. Akwai su makhoi mong matausing aduda karigumba wafam khara losinbagumba malami. Matam khara muk leiragadi imanabi ama maram icha chadana naraki. Madudagi imanabi adu mayumda hanki. Aduga hapta ama muk leiraga imanabi adu amuk hostel aduda halaki. Akwai su imanabi duna amuk halakpaduda yamna harauram. Taubudabu imanabi du akwai na leiriba hostel asigi maramda karigumba khara khanglakpa mali. Adubu akwai dadi karisu hairakte. Kini khanbagila su khangde. Aduga akwai gi marakta laigi nuksit leiba imanabi ani amasu yaurami. Makoy ani si toina su lai tongkhalaki. Aduga sumna su hairaki. Wafam asida amuba mayam ama lei. Kijay haiduna. Aduga akwai gi hostel dugi yumbudu su lai yamna ningi. Moy gi oina tunganba maiba amasu lei. Akwai su kari maram gi nongkhalami. Asumna matam khara leiragadi amo akwai ise su naraki. Maduna ise gaiga yumda amuk pulap hanba tarami. Yum yauraga ise su hidak chara su phattabadagi laigi oibada yenghalami. Maiba ama kauraga. Maduda maiba pupuduna asumna hairaki. Noina leiriba hostel adu angang asiba phumpham oirami hana. Aduga noigi hostel aduga thangnaba lamdusu laifam yamna kalli hairaki. Matam maduda isu imanabi amana mamangda hairaki ba wafam khara ningsingaki. Thangnabada leiriba yum asida ahal ama leirami. Maibani. Makoisi arapadagi hongkalakpani. Yum asi hek sangabaga ahal adu yum mathaktagi taraga leikidi. Mayamna hainabada ahal duna yum duda tholakadaba dasalangban punna masada sakchinjaraga sikibani haiduna. Madudagi maiba duna akoi segiga aigiga jantra ani sembirami. Aduga sumna su hairaki. Ahing thengna nathanta mikap tholaklabadi mapanda natomda thokhanu haiduna. Masigi matung jantra adu siduna akoi hostel aduda amuk changam. Adubu jantra sibadagidi kaya thoidokpa khudong thibadi taramde. Masini mayam ngasigi atenba real horror story. Adudi mayam ngasigidi mayamdagi kainanaba bidya laujari. Mathangi wari thagalakpada mayam punna muk thengnarasi.